PAODAM meeting tabiribasingbu ahanbamaktada taramna okchabagalana namaitheng kunjisoina khurumjari ngasigi maruiba pauda hojik oiba irang asida tungi yenglaga matam-matamgi senthok leiba mahi marong thasi haina works minister Govindas Konthojamna fongdokre hapta amachup nachathagadaba legal awareness campaign justice ahantem bimona lamthaduna hawdokre High value vegetable cultivation ki matangda nongmogi oiba training program pangthokre Lunina National Capital da leiriba mi tadriba umangsingbo reserve forest ni haina laukthoknaba Delhi High Court na Delhi Chief Secretary da order pikre Mapunga pau pizari Manipur gi mahausadagi lehau fajana leiba mafamsing popi pambi thaduna leibak lehau manghalibasi koknaba Chief Minister gi pautak matung ina popi tharibasingna atopa mahai marong thanaba hotnasi hojik oiba irang asida tungi yenglaga matam gi oiba senthok leiba mahai marong thasi haina Manipur lenga ki Works Minister Govindas Konthojamna fongdokre Wafamasi ngasi nungtil Chief Minister Secretary ki Darbar Hall da lenga ki Department of Horticulture and Soil Conservation ki makhada National Mission for Integrated Development of Horticulture MIDH program gi lomi singda ningtham mahimarong district mari da yenthokpa ki thoromda fongdokhibani ngasi district mari Imphal East, Imphal West, Thobal amasung Bisnupur gi khangatlaba farmer singda tilhau hingolda thaba maru marang sing kobi broccoli kholkhol cauliflower tomato amadi atai maru marang yenthokpagi thoromda chief guest oina saru yaraduna minister Govindas na lengak asina lehau yamna phaba lamdamasiga chanaba mahai marong thanabagi thawang paikhatliba si state asigi economic development hena saukhat hanbada miyeng thamni haiki akoi gidi asoba kol karkhana leiba oidaba adubu mother nature sinadi akoi gi soil sida tonganba magun nama piba atopa lamda thaba insang na pi si Manipur da thaba insang na pi ga tesi mana de da asi ishona pi bane ba koida aduna aina dum yengja matamda even Arunachal Pradesh ki kiwi se they have started exporting to Dubai very recently makoi MOU ma sign tawna grena adumai na tai likewise akoi gi sida su horticulture ki prospect and potential si yang wang le hokre ba aduna akoi gi state sida di agro-based industries asina economy si puba ngamdoini Masigi ningtham maru marang yenthokpagi thorom aduda MLA L Rameswar KH Ibomsa Dr U Devin lenga ki tongan ba corporation singi chairman sing horticulture department gi official singsu saru yaki Chief Minister N Birena lamdamasigi irang leitaba district singda hojik athing batham liba internet asi laukthok haina laukthoki bagi matung ina changing oina chingi district kharada internet hangba hokre changing oina internet hangkraba chingi district sing adudi Ukhrul Senapati Chandel amadi Tamenglong district ni district sing asigi oina internet ki athingba lauthokli haina transport animal husbandry amadi veterinary minister Khasim Bashumna ngarang Ukhrulda pangthokpa thorom amada lauthokhiba asigi matung ina ngasidagi hauna mathakta pankhriba chingi district sing asida changing oina mahausagum internet ki khudongchaba phangankhre makhata na internet lana sijinabagi wathok thoktrabadi atai district sing dasu internet hangdoklaba yana leiri Tha asigi mangadagi thiba khangdana layrakiba Imphal West District ki manung channa leiba akham awang lekai dagi naha ani adubu fabada chenabani haiba KRAU gi kadar ani ngarang Manipur Police amadi Security Force na fare November 13 fawba police custody da remand lauthakre farba mioi adudi cycle PS ki manung channa leiba si Aichan village tagi
Lunkhosai Songloi Chahi Kuntra Apokpa Hentin Thang Songloi Amadi Litan PSK Manung Chana Leiba Khomunom Bilestagi Sat Kogin Hangsin Chahi Kunipan Apokpa Ngamjaulin Hangsin Kawi KRI Yugi Kadani Hari Akam Kuldagi Abinas Maibam Elias Khaba Amadi Ninthozam Anthony Elias Temba November Mangagi Ayuktagi Awang Sikmaida Javagi Motorbike Registration Number MN01 AN3387 Thauduna Arambai Tengolgi Mifam Ama Yauba Chetkibadagi Thiba Khangduna Layakhraba Matung Makoibu Tekta Kaiduna Fangnaba Chatharapa Akanba Combined Operation da Ngarang Phagatpa Ngamkhibani Pharaba Makoi Ani Magistrate ki Mamangda Puthoklaba Tungda Makhatana Wahang Pahangnabagidama November 13 fauba police custody da remand pikibani Haujiksu Makhatana Mangkriba Angang Ani Adubu Fangnaba Thibagi Operation Chathari Imphal Eastki Uchekon Takhok Mapal Puruk Shobi Laifa Manakta Miyoi ama sakhangdabasingna nongmaina kaptuna hatlamle ngarang numidang anakpada leiba lekai gi miyoi singna nongmai kapkhibagi mako tanaki masigi matungda haiba mafam aduda asiba ama tadna leramba thengnarakibani haiba miyoi adu camouflage ki jacket ama lili jeans khongrau ama sheli mamit animak fi amana punchilami amadi makhut animak tungbunarami Thaudok Thopamda Yelbong PS ki team laktuna yengsin khibaga lonena forensic team laktuna spot verification chathaki Haujik Paubagi Oina Haiba Mui Adugi Maming Mata Leifam Amadi Karigidamak Kaplambano Haiba Kangbangamdri Leikidrabagi Hakjang Jenimski Mokta Tamkibaga Lonina Yelbong Police na case ama register Tokre Hai Joint Action Committee Against the Missing of Maibam Abinas and Ningthozam Anthony na ngasi kaukiba mifamda Abinas amadi Anthony anigi langla langjin amata fangdabana maram oiraga lakliba November tang 10 gi ayuk pung 9 dagi hauraga nungthil pung 1 fauba Manipur pumbagi oina ban kaunaba warep nakre ngasi famkiba mifam maduna JSC na kauriba Van asida Manipurda leiriba mipum khudingmangna sintha lepiduna amadi mifam phambiduna saruk yanabasu haijarakli mifam masina ngasi laukiba anisuba warepta JSC na sinduna lakliba tang 12 nomaijing numiki pung 9 tabada Manipur miyamgi oiba apunba mifam ama Akam football ground da pangthoklagani haiba mifam masida JSC na Manipur miyamda thiba khangdana leiriba mahairoi Ani asigi makhataba khongjang karamna chathagadagi haibadu chinagani haibaga lonena ahum suba warep oina hayeng tang mapal sagoje numita lekaigi oiba wakat mifam famduna mangkhraba mahairoi ani asi fangnaba khongjang changsiminaba hainasu JSC-na miyamda appeal tawrakli Haujik laurok tha yorokpa amadi laumi singna lau yayuraga tractor natraga garina laubuktagi fawsing purakpagi lambi singda gari gi chakada paklakpa lekhom sing tahauduna miyamna lambida chatpada amadi gari macha two wheeler na chingba thauduna amam atheng chatpada kudong thiningai oire maramasina lau yayriba natraga fawsing biriba gari mapu singna gari gi Chakada pakliba laubuki lekhom sing lauthok piraga garida fawsing bagi thabak praja singna pamnari Arambai Tengolgi control room operator na thadorpa cherol amagi matung inna haujik Arambai Tengolgi oiba Facebook page Insta account natraga Twitter na chingba social media da ming asi lauraga account hangba amata leite yekna bana hack torkiba tungdagi page adushu manghankrabani amadi makhatana Arambai Tengolgi Facebook page natraga social media account amata Sembasu leite haujik social media da Arambai Tengol saraga makal makalgi social media account hangduna katukaran thagalakpa post kayana aikhoi masen yengthinanaba silaklibasing asida leibang miyamna thajabiganu amadi Arambai Tengol haina mingthonba Facebook page kaya thoklaktuna thagalakpa post singda like, react, comment, share natraga follow tawbiganu amadi thengnariba page sing aduda message thajin biganu madugi mahuta thengnaba page khudingmak report tawbinaba cherosina haijarakli
खुराई तिनसी रोड लेबा द पैरागन क्लब कम इन्फॉर्मेशन सेंटर अमदी मैरा पाइबी मदर्स एसोसिएशन अनीना कोनबा मफमसिंदा हंदक चहीगी ओइना लाकलिबा दिवाली निंगोल चकौबा अमदी हराव कुमहै अमता पांगथोक हंदबा हाइना ngasi मैरा पाइबी मदर्स एसोसिएशन की संगलेंदा एसोसिएशन अनीना वारेप लौख्रे लीगल सर्विसेज डे 2023 की पालन की थौरम गी सरुक अमा ओइना मणिपुर स्टेट लीगल सर्विसेज अथॉरिटी मासलसा की एग्जीक्यूटिव चेयरमैन जस्टिस अहंथेम बिमोल सिंहना हप्ता अमा चुपना चथगदबा लीगल अवेयरनेस कैंपेन ngasi अयुक पुंग मापन मखाई ताबदा लमफेल कोर्ट कॉम्प्लेक्स लेबा मासलसा की ऑफिस दा मासलसा की मोबाइल बैन लमथादुना हौदोखरे थौरम अदुदा मासलसा की मेंबर सेक्रेटरी अलेक्ट मुइबागा लोइनेना इम्फाल वेस्ट की डिस्ट्रिक्ट एंड सेशन जज आर के मेमचा देवी इम्फाल ईस्ट की डिस्ट्रिक्ट एंड सेशन जज डब्ल्यू टोनेन मैतई चेराप अमदी लमफेल कोर्ट कॉम्प्लेक्स की ऑफिसर सिंह इम्फाल वेस्ट की एसपी के एस एस सी बकांता एडवोकेट सिंह मीडिया पर्सनल सिंह पैरा लीगल वॉलंटियर सिंह अमदी लीगल सर्विसेज अथॉरिटी की स्टाफ सिंह सरुक याखी ngasi lamthakiba mobile ban adu ima kaithel amadi cherap court complex mamangda khamlaga legal rights singi matangda atenba warol piba leaflet ching yenthokpa miyam hanglakpa wahangi paukhum piba legal quiz na chingba pangthokpa galonena saruk yakiba singda mana mathumsu yenthoki ima market ta popham phamli bi ima kayana makoi masaga mari leinaba legal issue gi matangda wahang kaya hangki cherap court complex mamangda pangthokiba tharomda ibodonsna higher secondary school amadi success academy gi mahari singna saru yaki hari Imphal gi Babuparada leiriba Ramkrishna Mission Imphal na ngasi ma Manipurda kanglup ki irang asina maram oiraga mayum makai thadokuna lanjinaba miyamda mateng pangbagi saruk ama oina Andro Assembly Constitution gi manungda hangdokliba relief camp singda koina chatuna relief camp ta leiriba imung amamamda kambal ani piduna mateng pangkhre tingbang khongset aduna Andro Assembly Constitution da DC Imphal East meeting Makada Hangdokliba Relief Camp Sing Yambem Girls Hostel Relief Camp 34 Ramananda High School Angtha 16 Laimanai Tampak Thongkong Primary School 15 Yambem High School Boarding 31 PIC Quarter Yambem 22 MLA Residence Yambem 31 Amadi Laupauksum High School Andro 12 Punna Relief Camp Tayeta Kambal Singh adu tingbang bagalunina angang chenba nupi singi chana thaknaba amadi pikliba mahari singi chana thaknaba kaya so tingbang ki Ramakrishna Imphal gi Relief in Charge Swami Deve Deva Sananda Elias Vishal Maharaj amadi Management Committee gi President Retired IPS P Dhanakumar na luchingduna chatkhiba tingbang khongchat aduda PMCC की प्रेसिडेंट से ओरिबा वांगखेम एसी की MLA कैसाम मेघचंद्र सु सरुक याकी पुवारी का सागो नदुना लाकलबा कबुई फुरुप की ओबा कबुई लोइसंग अमा हयिंग खोंबाल उफोंग युमफम सनामही रोता लेबा लाइनिंगथौ सनामही टेम्पल बोर्ड हांगदोखरे लोइसंग हांगदोकपा अदुदा कबुई कस्टमरी काउंसिल का लाइनिंगथौ सनामही टेम्पल बोर्ड का वाफम मंगा यावबा यानसे अमा इनकी यानसे अदुदा कबुई कस्टमरी काउंसिल सनामही लाइनिंग चटपा मणिपुरना सनामही लाइनिंग की चटनरो ngakna चटपा LSTB दा थारकपा चेरल अमागी मतुंग इन्ना कबुई फुरुप की सनामही लाइनिंग असी चौखटनबा अमदी थबक पांगथोकनबा LSTB की संगलेंदा कबुई लोइसंग अमा हांगबा हाइबा वाफम यावी कबुई लोइसंग हांगदोकपा अदुदा कबुई कस्टमरी काउंसिल मणिपुर की प्रेसिडेंट कामशन गांगमई कबुईना फोंगदोरकपदा लाइनिंग थौ सनामही टेम्पल बोर्ड कबुई फुरुप की लोइसंग अमा हांगदोकपा असी इचिल इना अमा ओइबगी नुंसिनबा अदु उटली लोइनेना कबुई लोइसन हांगदिबा असिना हौजिक तौरिबा लान असिदा मचिल मनाउसिंग येलहोमीसिंग खाइबुंग तानरिबा वाखलोन मानद्रिबा असी ngasi haiba numit asidagi phatraba kayadagi ngakthokminasi haiki amaromda lining thau sanamahi temple board ki member secretary maisnam siba datalwang na fongdorakpada sanamahi lining saukhatnabani haiduna hotnariba asida arangfam nation laktraba wari liba nation laktraba thabak thorom nation laktraba asida lam lapna leidiba jiribamna chingba singda लेहन्नबा होन्नबदा मथौ ताई लमलापना लेरिबा जिरिबामना चिंगबा अफम सिंगदा इम्फालदगी मी कौरगा लाइसोन तिनसन तौबा यादबनिना पोकपदगिना शिबा फावबगी थौरम पांगथोकपदा चंगबा मचल सिंग असि मरांकाइना थंबा मथौ ताई हाइखि
ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯁꯛꯁꯤꯡ ꯃꯌꯥꯝꯁꯤꯡꯗꯣ ꯋꯥꯔꯛꯁꯣꯞꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯒꯣꯚꯔꯅꯔꯅ ꯂꯥꯛꯄꯗ ꯎꯠꯆꯒꯅꯤ ꯂꯣꯏꯅꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡꯗ ꯗꯦꯂꯤꯒꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯦꯟꯊꯣꯛꯆꯕ ꯊꯧꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ 13ꯇ ꯅꯕꯦꯝꯕꯔ 13ꯇ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯗꯨꯒ ꯍꯧꯗꯣꯛꯄꯁꯤꯅ ꯂꯥꯛꯏꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 11ꯗ ꯑꯩꯈꯣꯏꯒꯤ DC ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯒꯨꯅꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯇꯨꯔꯤꯖꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯩꯈꯣꯏꯒꯤ ꯋꯥꯏꯈꯣꯝ ꯏꯕꯣꯜꯅ ꯍꯧꯗꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯇꯥꯃꯣ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯀꯛꯆꯤꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯟꯒꯠꯂꯕ ꯂꯧꯃꯤꯁꯤꯡꯗ ꯍꯥꯏ ꯚꯦꯂꯨ ꯚꯦꯖꯤꯇꯦꯕꯜ ꯀꯜꯇꯤꯚꯦꯁꯟ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ICAR ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯕꯥꯏꯑꯣꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖꯃꯦꯟꯠ NIBSM ꯕꯔꯣꯗꯥ ꯔꯥꯖꯄꯨꯔ ꯁꯠꯇꯤꯁꯒꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯗꯨꯅ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ ꯏꯗꯨꯀꯦꯁꯟ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯎ ꯏꯝꯐꯥꯜꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯑꯅꯨꯄꯝ ꯃꯤꯁ꯭ꯔꯥ ꯀꯣꯂꯦꯖ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯏꯔꯣꯏꯁꯦꯝꯕ ꯀꯥꯎ ꯏꯝꯐꯥꯜꯒꯤ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ ꯏꯟꯗꯤꯔꯥ ꯁꯔꯥꯡꯊꯦꯝ ꯗꯤꯄꯨꯇꯤ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ ꯀꯥꯎ ꯏꯝꯐꯥꯜ ꯄ꯭ꯔꯣꯐꯦꯁꯔ TH ꯔꯣꯕꯤꯟꯗ꯭ꯔ ꯁꯤꯡ ꯗꯤꯄꯨꯇꯤ ꯗꯤꯔꯦꯛꯇꯔ ꯑꯣꯐ ꯑꯦꯛꯁꯇꯦꯟꯁꯟ ꯗꯥꯛꯇꯔ T ꯃꯇꯧꯂꯩꯕꯤ ꯆꯅꯨꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯄꯣꯠꯊꯣꯛ ꯐꯖꯅ ꯄꯨꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯀꯥꯎ ꯏꯝꯐꯥꯜꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯂꯧꯃꯤꯁꯤꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ हंगाम थाबदा कोबी थाबदा करी करी चेक्सिन थौरांग लौगदगे हाइबगी मतंगदा रिसोर्स पर्सन सिंगना वांगांखी हार चाइबगी मतंगदसु ताखी लोइनना लौमी सिंगा एक्सपर्ट सिंगसु इंटरेक्शन प्रोग्राम चथकी सब्याखिबा लौमी सिंगदा हंगाम मरु कोबी मरु फदिगोम मरु हवाई मरु न चिंबा वेजिटेबल सीड सिंगसु येंथोखी थौरंग मई लेनना प्रोफेसर इंदिरा सरांगथेम नहाई मना मसिंग थाबदा थवाई याउजबा लौमी सिंगदा वेजिटेबल सीड खरदी पीबा ngamjare मसी फजना थाबिरो अदुगा काउ इम्फाल की एक्सपर्ट सिंगनसु येंबा लाकनी मना मसिंग थाबदा एनी इशू एनी प्रॉब्लम लेबदा हाइबिरउ अखोइना अंगंबा मतेंग पांगनी लोनना ट्रेनिंग कयासु मखाताना पीगिगनी हाइकी की ओइरो वेजिटेबल की ओइरो थागी मफम सिंगदो अखोय अमुमु आइदी फार्मर सिंगदना फजना थारिब्रा फोलिब्रा हाइबा देगी अवाटबा ट्रेनिंग हाइतारेको आइसी वेजिटेबल सि थाबदा सिगी लाइना सि ताइ सि तिना सि ताइ सि दिदि सि लई अदु ओइरगदि फार्मर्स अमामगी अखोइना नंबर ऑफ फार्मर्स 60 लौरिसिदी their contact numbers are with us ko aduna moina cultivate any cultivation to matamda any issue any problem lakanda they will contact directly with us स्टेट असिदा हौखिबा मे अहुमदगी थोकलिबा इरांग असिना मरम ओइरगा थौबाल डिस्ट्रिक्ट की तोंगान तोंगानबा अफम अहुमदा हांगलिबा रिलीफ कैम्पदा चंगजफम लौदुना लेरिबा चही 19 फाउबगी मनुंगदा लेबा अंगांगसिंगदा डिस्ट्रिक्ट एडमिनिस्ट्रेशन थौबाल अमसुंग डिस्ट्रिक्ट चाइल्ड प्रोटेक्शन यूनिट थौबालना निंगथमथागी फिरोल खुदोल तमख्रे थौबाल डिस्ट्रिक्ट की वांगजिंग कोदोंपोपी स्पोर्ट्स कॉम्प्लेक्स लमदिंग हायर सेकेंडरी स्कूल अमसुंग खांगबोक की राइस रिसर्च स्टेशन दा हांगलिबा रिलीफ कैम्प ता लेरिबा अंगांग पुन्ना चामी कुलहुमदोइदा निंगथमथागी सेटनबा फिरोल अदुंगसी डिप्यूटी कमिश्नर थौबाल अहंथेम सुभाषना डिस्ट्रिक्ट चाइल्ड प्रोटेक्शन ऑफिसर थौबाल कोंजेमोम अनिता अमसुंग लीगल कम प्रोविजन ऑफिसर M प्रीना चनु गालोनेना येंथोखी ngasi फिरोल येंथोकपगी थरम अदुगा मई लेनेना डिप्यूटी कमिश्नर थौबाल अहंथेम सुभाषना फोंदोरकपदा थौबाल डिस्ट्रिक्ट की तोंगान तोंगानबा मफम अहुमदा हांगलिबा रिलीफ कैम्पता पुन्ना चही 19 फाउबगी अंगांग चामरी कुलहुमदोइ लेरी हौजिक निंगथमथा चंगलकपा असिगी येंगलगा मखोइगिदमक फिरोल असी पीबनी मखा तारकपा ओइना चही 19 की मथकदा लेबा मियोइसिंगिसु फिरोल पीनबा सेम सारी हाइकी चलगा अखोगी इंधमधा चंगकपसिगा मरी लेनाना अखोगी विंटर की ओइबा फिरोन सिंग येंथोकपगी थोरम अमा पांगथोकजबनी मसिना अखोगी डिस्ट्रिक्ट एडमिनिस्ट्रेशन ना अखोगी रिलीफ कैम्प लेरिबा मियोइ सिंगसिगी इंधमधा यरपदा इंगबा फनबगिदमकता पाइखतजबा खोंथांगनी मखा तारकपदा अखोगी चही 19 की मथकता लेबा सिंगिसु अखोइना फिरोन पीनबा अखोई कन होनजरी हाइबसि माई मयामदा थमजगे
National Ayush Mission Nam Manipur Directorate of Ayush amadi United People's Front UPF Manipur na punna kusam naraga Nipan Suba Ayurveda Day 2023 ga Marilenana Ayurveda for One Health haiba thimda yumfam oiraga Bishnupur District ki manungda leiba Glory Children Home Thamnapokpida nomugi oiba Ayush Free Health Camp ama pangthokre Thoramga Marilenana UPF ki President Nongthombam Rupachandra haikibada Ayush Department na hojik leiba ki oiriba phiba masida gari ki khudong chadaba chaba fangdaba relief camp ta leiriba singda angamba mateng pangduna lakli lonena makha taraka oina all age home amadi children home singda camp asi leptana pangthoktuna lakli makha tanasu Ayush department ga tanaraga miyamgi damakta kari toba yabagi haibadu tanaraga pangthoknaba hotnagani haiki camp aduda layangliba singda mathautaba hidak langtak singchu lemna piki camp asigi losilakpada Dr. Thangjam Devachandrana home remedies kit ta yauriba hidak singi kanaba amadi matau karamna chagani haibagi maramda sugaina taki District Health Society Jiribamgi District Mental Health Program na sinduna Swasta Man Swasta Tan program gi saruk ama oina ngasi Jiribam Higher Secondary School Jiribam na nomagi oiba awareness program ama pangthokre stress management and substance abuse prevention haiba thimda pangthokhiba thoromatuda Dr. TH Bharat Singh Chief Medical Officer Jiribam District amadi Jaida Begum Principal Jiribam Higher Secondary School Jiribam na Chief Guest amadi President oiki Oza Singh amadi Satra Satri Chahumlomna saruk yakiba thoromatuda CS Basanta Singh District Program Manager CMO Office Jiribamna Mayai Kaba Jinjak Singh Sadanaba Amadi Masidagi Ngakthoknanabagi Matangda Wangangki Mahakna Mayai Kaba Jinjak Singh Sijinaba Haurakbagi Matang Nishagi Ikaulangba Piriba pressure Mayai Kaba Jinjaka Pukning Wakalga Mari Leinarakpagi Matangda Sugain Haiki Lunena Satra Singda Life Skill Gi Matangda Sukpanki Chief Medical Officer Jiribam Dr. TH Bharat Singhna Satra Singhna Thingnaba stress matau karamna mayong yagadagi haibadu ningthina panki stress manage taunabagidama yoga amadi meditation tauba aphaba khanba tamba mayai kaba laichu ganba chinjak sing hidak mana drug amadi yuna chingbadagi lapna leiba ningthina tumba aduga marup oina afaba maru oina afaba marup thamba amadi ahalaman amadi oza singna haiba inba asina chingba fongdoki mahakna makhata na pukning wakhagi nungaitaba yaruklabadi telemanas ki toll free number 14416 da office hour da phone tawbiduna wari sabiu haiki Don Bosco High School Langjingi Mahairoi Avinash Maibam Amadi Mahaka Loinakiba Ningthaujam Anthony Anibu Tek Takaidana Imung Manungi Awaba Yengduna Fazilivasingna Thadopira Uhaina Parent Guardian Association Don Bosco High School Langjingi President Ningthaujam Hemachandrana appeal tarakli ngasi Manipur Press Club ta pangthokpa pawgi mifam amada mahakna hai hauzik lamda masida thokliba kanglupki irangna maram oiduna sakhangdaba kanagumba kanglup amagi miyoi singna makoibu phabiba tarabasu nauriba mahairoini khanbiduna imung manungi awaba amadi minungsi yengbiduna makoi anibu tek takaiduna thadopirau mahairoi singda kihan khanghanba phaba punbagi amadi khut thabagi thabak asi kanagumba amatana tawbiganu makoibu tungi yumbirel oina ubiu India amadi Manipur government loinana furup kanglupki ichilinaw singna mangkhriba angang ani asibu soida ngamdana mama mapa oiba singda khusinaduna makoigi pirang taithokminasi loinana Don Bosco High School asi Catholic Society gi makhada leibana school asigi mahairoi amadi mahaki mamanaba ani asibu fangnaba hotnabada Catholic Society gi maikaidagisu angamba mateng pangbiu karigumba hariba wafamsing asi miting changbiraktrabadi association asina makhata ba khongjang changsinaba sem sadna leidi haina mahakna makhata na fongdoki leijari hanjari tumjake aduna satrasing nauriba sahi yaujariba angang oiba kano sida koina minungsi yengraga adum haijariba koigi parents mayam du jahan no kano dudi ngamjadre aduna moyam dudi mo sinjara kanda thobu ba oide ojariba koina kobang satu tara boina na nauriba ngang ani du ke kaina thado prana ba haijari
Goa yumbu oiduna pangthukliba 53lak suba National Games ta nupigi football masana silver medal fanglakhraba Manipur team da saruk yakhibi Kakching district ki Wangu Tera awang lekai dagi Moirangthim Ambika Chanubu Wangu Tera Unity Ideal Club amadi lamdamdugi miyamna pukning thawatuna harau tayamna okre Manipur gi oina nupi machagi football team da saruk yakhibi M Ambika Chanu Wangu Tera awang lekai dagi Moirangthim Sanaton amadi matawlebi anigi machanupi marigi manungda ahum subi masani Women Football Academy Kakching dagi haurakhibi footballer M Ambika na hai 53lak suba National Game asida ahanba oina saruk yaba phangbasi yamna haraubo poi game asida mahaki maikei dagi league round amadi semi final fawbada goal ani chanba ngamki hairaduna final yorokpa fawbada teammate chingna yamna fajana sanaminaki adubu penalty kick off tawbada runners up tarakibada pukningda nungaitaba karisu leite matung tarakpada hena fajaba performance piduna Manipurgi mingchat puraknaba hotnakhigani hairaduna lekai club amadi miyamna okpirambasi yamna nungai sanaroi Ambikagi apokpi matawleibina ichana thaksi thak asi yaunaba hotnarakpada awaba khara makhaidi mayoknaki adubu ngasidi yamna haraure ichana mai paklaktuna lamdamsigi mingchat purakpa asida lekai miyamna okpibasi yamna apemba poi fongdorki okpagi thoram aduda Wangu Gram Panchayat ki Pradhan El Sarar Club ki maruiba miyoi singsu saruk yakhi aina ahan moina saruk yabane senior miyam marakta do akhoi je final bauti yam nungaina khoi lingchem chamana yaure do final mida sida oi lana sapta haure na ai pungninda yamna nungai tawaba phau kadi oide dum nungai je do matung tarakpa mathang leju goal loge na di halle khoi temche je striker oina sanabane striker sanabaje ai hantakti Manipur ki oina goal ani khak challe goal ani khak chanba je semi dama league dama challe lekai myam sumai leiramba kolam je adum harawe ngai jana matung tarakpada su mayamna tinbiri pesmaina mayam tinbidana harau tawri basi am pamjai adubu wadi wara e adubu wa haidra kai dawru ne adum ngamnaba ai adum honajai asharau bai ko wa bongam haidi thokte ai isa jai pi ju pakta da taning pakat kap ding isa se harau bagi Asian Games amadi National Games sepak takraw masana da bronze medalist ki sanari singbu Sports Reception Committee Lakipur ka sarna ngasi chamlaba thorum amaga loinana sanari singbu taramna okre thorum aduda committee asigi president Arambam Nandababu retired ACS RK Shanahal L Champalal Yumnam Nadia Chan Beni Mishra Aruna Devi M Nabachandra Singha ACSTA Daista Famki Tharumgi wahaudok pireduna Premakanta Singhan Hai sepak takraw masana asi 1988 Kashar Lakhipurda haudokpiduna ngasi Assamda achauba fida ama kanba ngamle aduna aikhoigi sanarosingna kanna hotnaminaba ama changi mifamgi president oiriba Arambam Nandababun haikibada sanaroi ama oibaga loinana education dasu kanna hotnaba ama changi education yaudrabadi sanabada aphaba ama oiraklabasu government ki khudongchaba loba wagani aduna sanaroi ama oina hotnaba lepa yadi haina fongdokhi tharumgi makha chatharakpa oina taekwondo da champion oiraklaba sanaroi singsu taramna okhi taekwondo gi oza Nogendra Singha busu taramna okhi All Manipur United Clubs Organization Amuko Miting Makada United Clubs Organization of Bisnupur District UCOBIT Amashung UCOBIT Ki Apex Organization Oriba United Kumbi and Ningthokong Club Organization Ukanko Kumbi Apunba Mairapai Bilop KAML na Sinduna Kumbi Lai Sandongi Complex ta Amuko na paring nang na chatharakpa Way Forward Campaign thoram pangthokre ngasigi mifam asida Ito Tongbram Advisor Amuko W Basanta President UCOBIT amadi Uzam Bimola President Kumbi Apunba Mairapai Bilupna President Member oina saruk yakhi leptana chathariba campaign asida maroiba wangang oina T Gandhi Vice President Amuko Laisram Krishna Chandra Secretary Publicity Amuko na saruk yakhi T Gandhi Vice President Amuko na Bharat Lengakta Amuko na pishinkhiba dimanipan adugi matangda madik chumna nainaduna miyamda thamki
Laisram Krishna Chandra Secretary Publicity Amukona Karigidamak Asigumlaba Barat Lengakta Pishin Kiba Memorandum Asibu Miam Mamangda Putoktuna Narakli Bano Amadi Orakliba Asida Aikoi Karamba Fireb Ama Lauminaduna Tungoiba Solution ama purakadagi haibagi matangda wangang laduna amukona miyamgi muhutsina pijakiba memorandum asida yauriba demand nipan asibu agenda oina thambasi Barat Lengakna thabak oina onthoklaba matam aduda tungkoiba solution ama soidna fangani haina amukona thajei wafam asi iramdamgi miyamna kupna neinaminaduna tungkoigadaba solution amagidamak punna jangsiminarasi haina miyam pumnamakta amukona haijari haiki Ansamna tha asigi tang ani dagi Manipur state asigi national highway singda kaukiba economic blockade na maram oiraga Jiribam district asida gari kaya ama panduna leire driver sing awaba tare maram aduna ansamna kauriba economic blockade adugi mahut atopa mawong amada tawbiyu amadi santi leiba Jiribam district asida internet hangbidribasi lengakna karigino haina ngasi Babuparada leiba JMC gi guest house ta pangthokiba paumi singa unaba amada all Jiribam road transport Driver Union AJRTDU gi President N Shadananda Maitena Fongdokhibani mahakna makhatana haikibada ansamna tang ani dagi economic blockade kaudore haibadagi gari singdi tang amadagi Jiribam gi lengang pokpi amadi lambi gi mataida gari sing khamtuna leiri adubu Kaifundai Nungba Noni Amadi Tamenglongi gari singdi local ni hairaga National Highway 37 asida chathali asigumba manadaba meeting asi chap manana anchamna yenghaningi haina fongdoki Jiribam district asida gari khampham amadi driver sing leifam matik chana leitabana hena driver singda awaba oiri haiba wafam kaya amasu fongdoki ngasigi pawgi mifam aduda Vice President Chanasam Pratap Maitei General Secretary L. Maniton Singh KH Professor Singh Amadi AJRTDU gi Executive Member Singh Su Saruk Yaki Asuki mati fajadaba mayo nama leire prajada phairang nama leire maramaduna hairu punamak sing ase yengbirakanda akoi panna leire gari sing ase khudakta thadok piu makoi gi yogum mafam du yongna chachabada miyam punamak nam sum hojik pandiri government asina mari leinaba Department Punamangna, Saugat Pitana, water about drivers in a Sibu, Magi Pantundu, Yona Pubiu, Salan, you have Wapam Jimatan, I call all Jiribam Road Transport Driver Union in my Gagi, Tamjari. Ngarang nungthil pung ahum rom taba matamda wangkhai kendragi oina yenaba tata truck amada purakpa cheng soibam leikai mai Mary Lerekta Kamningaida Sakangdaba Mioi Anina Laktuna Nongmai Kapsilamba Amadi Driver da Akitu Jungba Pibagi Thawongbu Yaningdaba Fongdok Laduna Ngasi Peace Committee Wangkai Nasinduna Soibam Leikai Citizen Club ki Community Hall da Wakat Mifam Famkre Wakat Mifam Aduga Mai Lenena Peace Committee Wangkai gi Advisor Haji Arafat Nahai Irang Asina Maram Oiraga Cheng Fangdaduna Lairamba Ado Fanglani Khana Nungaiba Poklingai Cherak Asida Cheng Thaba Yani Yaroi Haina Athingba Pibada Natana Driver Amadi Handyman Singda Akitu Jungba Pokhanba Asi Yaningde Asigumba Thaudo Asi Makhatana Thokhaningde Haujik Thengnariba Conflict Asidasu Agent Singna Household Amadagi Cheng KG Amam Kaktuna Awana Tarabasingda Mateng Panglibani Cheng Yeliba Agent Singa Nungainadaba Leirabasu Driver da Khut Thaba Akitu Jungba Piba Asi Taubiganu Local MLA Amadi Concerned Minister Nasu Hiramasida Mityeng Changbiraga Cheng Phangdana Leiriba Household Singda Cheng Phanganbiu Haiki MLA nasu masigi kano sida focus on PB daga cheng che yaribam khidi household sing da card holder sing ya wa se adoke matik warabani yamra ta chi da cheng gi phangani haum yen da cheng ji phangani ngasi hayeng ji cheng la ni charani na harau jadum lai ringai sida ngarang lai bak thiba thangdo ma ki ba tujon ba koi driver sing amadi handerman sing haida mayam ta kian khangan thaba ma sumaina masak khang da ba Koi pulai pai baching na tauri hai base koi taseng na praja moina lekai sigi mo chenjaraga base koi tawjaning de National Capital da Leiriba Mi Leshindriba Umangbu Reserve Forest ni haina Cheryl Anigi Manungda Notice Thoknanaba Delhi High Court na Delhi Chief Secretary da order ama pikre Delhi gi Umang Singbu Delhi Government na ngak senba ngamdre hairaduna Justice Jasmith Chingna Chief Secretary da Haikibada Notice adu Cheryl Anigi Manungda Thokpa ngamjabati mahak masa
ꯀꯣꯠ ꯀꯥꯔꯛꯀꯗꯕꯅꯤ ꯁꯦꯛꯁꯟ 20 ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯇ꯭ꯔꯕꯗꯤ ꯀꯟꯇꯦꯝ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯅꯣꯇꯤꯁ ꯑꯣꯐ ꯀꯟꯇꯦꯝ ꯐ꯭ꯔꯦꯝ ꯇꯧꯒꯅꯤ ꯍꯥꯏꯈꯤ 2012ꯒꯤ ꯖꯅꯋꯥꯔꯤ 15ꯗ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜ NGTꯅ ꯑꯣꯔꯗꯔ ꯑꯃ ꯄꯥꯁ ꯇꯧꯗꯨꯅ ꯏꯟꯗꯤꯌꯟ ꯐꯣꯔꯦꯁꯠ ꯑꯦꯛꯀꯤ ꯁꯦꯛꯁꯟ 20ꯒꯤ ꯃꯈꯥꯗ ꯑꯟꯑꯦꯟꯀ꯭ꯔꯣꯁ ꯐꯣꯔꯦꯁꯠꯄꯨ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯅꯤ ꯂꯥꯎꯊꯣꯛꯅꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯣꯏꯗꯅ ꯊꯣꯛꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄꯗ ꯊꯤꯡꯕꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯕꯤꯍꯥꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯁ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯟꯅ ꯍꯨꯟꯗꯨꯅ ꯉꯥꯡꯈ꯭ꯔꯦ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯣꯄꯣꯖꯤꯁꯟꯅ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯇꯕꯕꯨꯁꯨ ꯃꯣꯗꯤꯅ ꯆꯩꯈ꯭ꯔꯦ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯒꯨꯅꯥꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯡ ꯑꯃꯗ ꯋꯥ ꯉꯥꯡꯕꯗ PM ꯃꯣꯗꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯏꯟꯗꯤ ꯑꯦꯂꯥꯏꯟꯁꯀꯤ ꯑꯆꯧꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯕꯤꯍꯥꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯨꯡꯗ ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯈꯤ ꯃꯈꯣꯏ ꯏꯀꯥꯏꯕ ꯐꯥꯎꯈꯤꯗꯦ ꯏꯟꯗꯤ ꯑꯦꯂꯥꯏꯟꯁꯀꯤ ꯂꯨꯆꯤꯡꯕ ꯑꯃꯠꯇꯅꯁꯨ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯗꯦ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯉꯝꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛꯄꯨ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯤꯡꯏ ꯍꯥꯏꯈꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯇꯨꯡꯒꯤ ꯌꯦꯡꯂꯒ ꯃꯇꯝ ꯃꯇꯝꯒꯤ ꯁꯦꯟꯊꯣꯛ ꯂꯩꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯁꯤ ꯍꯥꯏꯅ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯂꯤꯒꯦꯜ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯖꯁꯇꯤꯁ ꯑꯍꯟꯊꯦꯝ ꯕꯤꯃꯣꯜꯅ ꯂꯝꯊꯥꯗꯨꯅ ꯍꯧꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯚꯦꯂꯨ ꯚꯦꯖꯤꯇꯦꯕꯜ ꯀꯜꯇꯤꯚꯦꯁꯟꯒꯤ ꯃꯇꯥꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜꯗ ꯂꯩꯔꯤꯕ ꯃꯤ ꯇꯥꯗ꯭ꯔꯤꯕ ꯎꯃꯪꯁꯤꯡꯕꯨ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯅꯕ ꯗꯤꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯜꯂꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯏꯃꯦꯖ ꯄꯥꯎꯗ ꯃꯤꯠꯌꯦꯡ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ